ha Ring tabir bu khoi punok pu image tv na taram na okchab galoyana Bajas Kumar na khurumjari ngasigi maru oi pauda Rajiv Gandhi ki Maipurak suba mapok kumon thorom pangthok nakhri Nong leptana subadagi mapam kayada miyam ichawgi awaba mayok nare Kuntram doi suba Manipuri language day thorom pangthok nakhri Loinana Hayeng August ki tang kunma thoida Bharat ban kaukhre Apung we pau lobirasi Bharat ki tonga tonga opam kayada pangthok na bugum ngasi Bharat ki Prime Minister oirambata natana Congress Party ki luchingba amasu oiramba Rajiv Gandhi ki marifu suba opok kumon Sadbhavna Divas thorom BT Road Imphal da leiba Congress Bhavan da pangthokre Laikhidrabagi mafam da laichu katuna ikai khumnaba utkibaga loinana CLP leader o Ibobi CWC member Gai Khangam amadi party ki atei lusingba kaya yauna pangthokhiba thorom aduda CLP leader o Ibobi na phongdoklakpada malem gi oina khwaidagi naha oiba prime minister ama oiramba Rajiv Gandhi na Lamdam asibu malem gi oina honglakliba science and technology amadi information technology gi ichel asirat tinba ngamnanaba hotnarambat natana Bharat ka yumlon nariba laibaki irang pawba laksilamba malem gi lusingba kayana asa sauna thamlamba lusingba asibu manghan khiba haibasi aikoi ponwaki mangjabani haiki mahana makha taraduna lusingba asina hinglingai matamda pamjaramba amadi mangjaramba manglan sing asibu Tungdal lakadariba Congress Party ki thomi punamakna thabakta onthokpa ngamnanaba hotnaminaba haiba asina Rajiv Gandhi ki manglan sing adu mangphau naba oigani haiba opam singsu thamkhibaga loinana lon dharma jat bijat khaidana amatto oida thabak tawminaduna leibak asigi santi raksa gi phibam hingsa yauduna ngak sengani haiba wasaksu lominakhi Laikpaksing maybe Bangladesh hoy bayai Pakistan hoy bayai khudam moina pharadam panjarabada Nepal hoy bayai Sri Lanka hoy bayai kanagumba prithvi shakti level laikpaksing na yarim khai yumlon keron na laikpakse bapangan sona leijaba apikpa laikpaksing se foreign aggression torga moina expansionism je Indian National Congress ki lusingba Sri Rajiv Gandhi ki marifu suba world anniversary ka mari leinana Sadbhavna Divas palan thoram Moirang Block Congress Committee na sinduna committee asigi Moirang Phairembam lekai da leiba office ta ngasi pangthokre thoram dura Moirang SC ex MLA P Sarchandra retired IAS ex Zilla Parishad member Sana Hanbi Manipur Pradesh Congress Committee Sebadal gi Chief Organizer TS Ithoi Bishnupur District Mahila Congress Committee gi President RK Sakitombi Moirang Block Congress Committee gi President N Vina Moirang Block Congress Committee gi Vice President K Ibuchauba amadi atai Congress ki lusingba kayana saruk yaduna Congress lusingba Sri Rajiv Gandhi gi mafam da laisu katuna kai khumnabas uthi saruk yakibasingna Rajiv Gandhi na hinglingai Saukhatpa apunba Bharat ama oinana hotnaramba adubu ningsingbaga loinana iramda Manipur bu apunba Manipur oina adumbak leinanaba warep lokhi ngasigi Sadbhavna Divas asiga iroinana chahi khudingi Rajiv Gandhi apok numitta pangthokpa nari nyai sanman samarohi charuk ama oina thoidokna hiram kharada nupi khunai gidamak kathokpaga loinana thodang lobiribi nupi singbu ikai khumnaba utpa oina certificate singsu yenthokhi P Sharat Chandrana phongdokhibada Congress ki lusingba sing Jawaharlal Nehru Indira Gandhi Rajiv Gandhi Sonia Gandhi Rahul Gandhi loinamak lairik ningthina hairakpa lusingba ngaktani India ki ningtamba puraknana hotnabada Jawaharlal Nehru amadi atai Congress ki lusingba sing achoba thodang lawki aduga Congress lusingba singge marakta Rajiv Gandhi asisu India bu chawkhatnanaba akhanaba thorang kya lokhatlamba lusingba amani maram asina makhoigi khongul liduna chawkhatpa leba ama oinanaba Congress ki thomi singnasu masak naiba thodang amamam launanaba hotnarasi haiki
Handak nong leptana chuba asina Kakching district paudana cheliba sekmai turel imai tapna wangkhalak dik karak ta leiba sekmai barrage ki makha da khundariba miyam turel gi torpal karak kadra amadi ifuttagi ising phaurakpana mipai nabadagi section thorang kanna lokhanari Haukiwan numit kharani asida nong leptana chubana maram oiraga Thawal district ki toan mafam singda isaugi awaba chawna mayok nare yum kaya isingna thumjin khre nga gi farm amadi law kaya su amang ata tokre district asigi marum chana leiba lamding sangai yumpham amadi tenthagi mafam kaya da wangjing turel gi imai pathokpadagi lamdam adongi yum kaya isingna thumjin khre lofam kaya amadi nga gi farm Turel gi singma imai dagi henna wangkhat lawasu local MLA gi meeting makada CSO amadi laikai miyamna kanna honaduna laibak thingat pa dagi hojik oinadi ising sensindre adum oinamak nong asi makhata na tarak labadi lamding sangai yumpa amadi tentha khaktana tana akoibada leiba khun kaya Sigi manakta khundariba sing mipainari Kakching amadi Thawal district ki lona badal leiriba chingkak pham haga su khangnariba mafam asida leiriba loksi khongjau da ching kintharak tuna phunjin khiba adu sengdokna na bathabak lokat bahukre Kakching amadi Tekcham ki tuan ba club organization amadi Tekcham gram panchayat ki mihut sing yauna ngase ayu angan badagi hauduna afam aduda proclaim amadi JCB yauna changchinduna kinthakhiba chingi charuk adu lokthok nanaba honaki adum oinabak lambi leitabana proclaim JCB na chingba changchinba ngamdana leiri lambi semduna changchinadaba honari chingkinthaba adu Lokthok nanaba hotnaba lakiba Tekcham gram panchayat ki chairperson L Damayantina phongdorokpada Kakching amadi Thawal district ki loksi lokol yauna lokpham kayagi ising kharungpatta chithakhidanaba loksi khongjaugi chingkaphamda ngarangdagi ching leptana kintharakpadagi khongjaugi saruk manga thokpagi marirom phunjinduna ising thachin khibadagi ising mokholaktuna district ani asigi Ngayok farm kaya low pari kaya thumjin khibagi matakta Tekcham area dadi yum taruk tere thumjin kre Kakching club organization kaya amadi Tekcham gi ningsing lup amadi tuko gi thaumi sing yauna hona jarabasu ching kinthakifam adu yokshinba ngamdana leiri ngasi hayeng asida kothokpa ngamhautragadi ngayok farm amadi low thumba khaknatna Tekcham sapam irengban sora Kakching papal na singba khul kaya gi yum kaya thumjilakpa yabagi akiba leire maram asina Manipur lengaki mari leinaba loshangi maikaidagi matik chaba machine sing athubada thabiraktuna ayeng pawgi manungda phunjinduna leiba saruk asi kothokpada mateng pangbiu haina lengaki pukning chingsilakli sei sida haujisu nga phang kaya loina tauthokdana deri sing pumdana kaya sire aduga haujisu nauna khara hona jabasi su loina thumjile aduna masigi khudongchadaba myamse prajagi yengbiraga mari laineba department singsina su yengsenbiu Manipur government asu masi khara yengsenbiu haina no lukchari Amaramda Nixing Loop Tekcham gi secretary L Priyavartana phongdorokpada chingkak phamda loksi khongjau phunjin khiba asina sokadariba asi Kakching wabagai amadi Wangjing Tenthai Assembly constituency gi miyam da chauna chaitheng phangadoribani amasung Phangba horabani maram asina haiba assembly constituency ahum asigi MLA na su ahenba mijeng thambiraga hena awaba mayok na jingai asida miyam gi damak khanbiraga kintharaklima saruk asi kothok haunanaba honabada achauba mateng pangbiu haina MLA ahum gi puning chingsilakli Loktak Patagi Bokholakpa ising na maram oirga mayang Imphal gi akoibada leiba ngagi farm amadi lopham kayada ising thumduna lomi amadi ngami singda thengnariba awaba asi kohananaba Loktak Pat ki ising jingthokhinanaba ithai dam khodak
thongi shutter amadi nomai khongi ongamlen dam asi lengak namit humni fawgi manungda hangdoktrabadi mayai lambi thingba yauna ongjang kya changsilagani haina apunba mayang imphal lawrok committee na lauthorokli hiram asiga mai lena nang asi committee asina sinduna mayang imphal kaithel da pangthokpa pawgi mpham amada committee gi secretary jumnam nanau maiteina low singuwa amadi nga yokpana maru oiba sinpham oiduna lakpa mayang imphal amadi masigi akoibada leiba tongan tongan ma khul singi low pari lising nipanom asi haukiba matam khara asida sukhiba nong asina isaugi oiba achauba awaba mayoknare masi maru oina loktak patagi ising chenthagada ithai dam khodak thongi satter amadi nomai khongi ongamlen dam sing asi matam sana hangdoktaba asinani masina maram oraga hairiba lawpari lising ni panom asida lairamba lawkaya ising irol nungda laikre loinana ngagi fam singsu ayamba parga nga chenthokre aduga laihoba nga khara adusu ising pumlaga nga sing loina sire maram asina lomi amadi ngami sing kokta khut hapagi film da leire maram asina isauna amang ata thoklaba ngami amadi lomi singi mathau taba compensation sing namit taramani gi manungda pithokpiu amadi mokhatuna leiba ising asi mayeng tananaba ithai dam khodak thongi shutter amadi nomai khongi ongamlen dam asi mapung fana hangdoktaba tarabadi committee asina state asira leiba lomi lup ngami lup amadi seso singa loinana ban yauna khongjang kaya changsilagani haiki ani haise numi tarang ani manung ju thabo na bangdo pegadom da do hoyo ji nga chatpa hongna rabanina hoyo ji nong ni nis mang da sing je meng ta na ba gi dam sarkar na koi upai le jadraba koi lomi sini haitare koi di farm to jaraga jabani koi sahi magi lak chaba income duna nga gi fi su hunjaba adegi imung manung ju pujaba dum ba family nga tani se koi je adu hoi nga ju loi si rabanina masi ge ketu piron se bibiu adu ga sing ju meng tu na tan biu ha na sarkar ge koi gi mieng ching jare Manipuri language day thoram lamdam asigi tuan tuan mafum kya dangasi pangthok nakre masigi sarwa ma oina the writers platform Manipur amadi Zaidip Memorial Foundation ani su khusamna duna Manipuri language day thoram pangthok kre palace compound gi Govindaji road ta leiba Zaidip Memorial Foundation da pangthok kiba thoram aduda thamiban rani haina khangnaba rani history laikol gi president Khatrimayum Subadani Manipur Commission for Protection of Child Rights ki chairperson Kaisam Pradeep Kumar the Writers Platform Manipur ki president Yumnam Kumar Zaidip Memorial Foundation ki president Dr. Rajkumari Nayansana the Writers Platform Manipur ki advisor oibata natana saknair ba saisak ba am oiriba Dr. Hamam Nabasandra amadi right plate ki platform pattern Dr. K.H. Singland president member sing oina saruk yaki thoram aduga mai lena lakhidaba Zaidip ki photo da laisu katuna kai khumno utkibaga loinana lamdam asigi damak thawai thakraba athobo singa pamda minute ani tumina leptuna ikai khumno utki thoram adugi saruk ama oina laklabra nangbu yening tha haina mingtholba Lyric amaga ima nangbu nungsibi haina mingthonba audio music isai amaga phongki thoram aduga mai lenana Zaidip Memorial Foundation ki president Dr. Rajkumari Nayansana na phongdorpada lamdam ama chawkat pa haibasi lol gi su chawba thodang lei masimangna Manipuri lol chawkat nanaba haiduna aibi kayana lyric phongwa matamda Maitei mayekta phongduna hotnari matam amada Bengali mayekna phonglamba lyric kaya Maitei mayekta handokpa khaknatana Maitei mayek ngakta oiba lyric kaya su phongkhiba leire amromda Maitei mayek asibo selgi mayekta hapnanaba haina Rajya Sabha gi MP oiriba laisem basana jawbuna assembly da puthoktuna khanariba asigisu thagatpa phongdokhi Writers Association Kakching Manipur na sinduna kontram doisuba Maitei loni numit pangthokre Kakching chunangda leiba representatives of Lois role da ngasi pangthokre palan thorom aduda minor irrigation and flood control ex minister TH Tomba Writers Association Kakching gi president Pukramam Nimai anina mathang sina athoy mithunglen amadi thomapu oibaga loinana retired assistant teacher writer Naurem
Tababi Amadi Sahitya Academy Awardee retired MPS SP Moirangthem Rajan Anina Akana Mithunglen Oina Saruk Yaki Ngasi Tharunga Mai Lenana Sereng Sedinaba Amasu Pangthoki YK College Wanghingna Sinduna Confirm the Shiva Manipuri Loan Gi Namit Palan Thoram Mari Lenana Manipuri Sahitya Chokhat Lakpa Amadi Loan Gi Yawon Haibasida Nomui Oiba National Seminar Amangasi College Asigi Mini Conference Hall the Pangthokre Seminar Hodopui Thoram Aduda YK College Asigi Department of Chemistry Associate Professor Dr. L. Sanahalna Atoibu Mitunglen College Asigi Principal Dr. Soibam Giri Nathoram Mapu Aduga Department of English Ki Head Associate Professor P. Samarendrana Akhanaba Mithunglen Oina Saruk Yaki Associate Professor Pukhrambam Samarendra Head Department of English YK College Wangjingna Moderator Oidana Pangthokhiba National Seminar Aduda Manipur University Gi Manipuri Department Gi Assistant Professor Dr. Longjam Ananna Loan Amagi Sakti BM Masnambagi Atithi Amagi Ahing Nobel Gi Hiram Amadi Khudi Haibasida Assam University Silsar Gi Research Scholar Thonaldum Somokanta Luangna University Asimaki Research Scholar Naurem Silsila Devina Ariba Manipuri Sairengda Uba Fangliba Natki Masal Singh Haibasida Manipuri Londa Mityeng Ama Haibasida Dr. Philem Balesona Mangol Manvi College Nitho Khongi Assistant Professor Dr. Norem Apanba Maitena Lai Ikobagi Masak Kangli Harauba Haibasida Amasung Laitonjam Premjangi Wari Masagi Loan Haibasida YK College Wangjingi Manipuri Department Gi Head Dr. Norem Binoina Seminar Gi Sirol Singh Pathoki Loinana Oza Singh Mahiroi Singh Amadi Research Scholars Kayana Saruk Yaduna Pangthokiba National Seminar Aduda Manipuri Law Gi Matangda Kupna Khananai Naki Kaching District ki Marung Chanba Khoidum Khulgi Ichau Mayok Nabadagi Indian Red Cross Society Kaching District Branch na 10 Piduna Awaba Khangliba Singhi Phibam Branch Asigi Secretary Khetrimayum Dharmadasan Lusingba Tim Aman Satuna Ngasi Hakthenan Yengshin Khre Lepa Laitana Churakpa Nongna Ichau gi Awaba Asi Mayok Naba Khul Sigi Imung Humpugi Miyoi Sing Unakiba Aduda Tim Asina Kangkhal Kunmanga Amadi Hygiene Kit Singsu Khusinaki Sakhangdaba Singna Hyang Thang da Laiba Kamakya Pemton College gi Principal Dr. Wahengbam Nimai gi Lairenjam Awang Laikai da Laiba Yumda Nongmai Ron Manga Kapsindun Attack Toromle Nongmai Kapsin gi Thodo Adu Ngasi Nuidang Waram Pung Manga ga Minute Ani Chatpada Matamda Thokibani Nongmai Kaplamba Adu da Principal Nimai gi Yum gi Tongan ba Mafam Singda Panduna Amang Ata Thoki Thodo Asigi Matangda Young Social Makers Club Lairen Jamgi Advisor Khosnam Anilna Phongdor Pada Ozani Magi Yumda Sakhangdaba Singna Attack Tauramba Asi Ngasiga Tharga Ani Shubani Ahanba Waina Haukiba July Tarat Yumda Bom Thanambagi Thodok Amasu Laikre Ngasiga Asina Ani Suba Waina Gari Masa Amada Lakpa Mas Upami Anina Nomairon Manga Asi Kapsulambani Loinana Ngasi Nomai Kapsulam Liba Batam Asisu Principal Asigi Masanu Pasu Larik Padun Laribani Karigumba Yumgi Thongda Paleva Nomai Maru Aduna Imungda Sanglam Batarabadi Larik Padun Lariba Machanupa Asisu Panba Yaribani Masigi Matakta Ozani Magi Yum Amadi Yum Thangabada Lariba Imung Kradasu Anaba Miyoi Sing Laribani Maramasida Miyamna Kumna Tariba Mapam Asida Makata King Kangbagi Tabak Asi Tawigano Pananungai Nadaba Amadi Yanadaba Larabasu Wari Sanaduna Warosil Purau Haki Nakal Amromda Nomai Kapsulamagi Pau Hek Pangbaga Bishnupur District Commando Amadi Nambol Police Ki Tim Singh Laktuna Yangshin Ki Yangshin Baduda Yungi Get Mayada Kapthok Rabat Nomai Tokning Mangasu Fangbungam Ki Lonina Todo Asiki Matanga Nambol Police Station na case sama lokatuna Sienaba Myoy Singh Fagat Nanaba Tabak Lokatpa Hokre Hadi
All Kha Kanglei Students Union Aksu Headquarter Kaksingna Niam Kaina Chalaiba Boarding Hostel Sing Akanwa Miyang Changlagani Hari Aksugi Information and Publicity Secretary na Thador Pachur Amana Hai Hojik Nongo Nomagi Missing Hangalak Pagaloyana Mama Pa Oibising na Masamasu Singbu Sembada Makoigi Mato Kaidanaba Badi Makoi the Electanaba Masamasu Singbu Boarding Hostel the Tambagi Chanabi Ama Oina Lainarakli Masi Kudong Saba Lauraga Mioi Karana Chanam Pam Oiratuna Niam Boarding Hostel Sing Hangnarakli Masina Angang Kayada Matam Watok Kaya Tokli Boarding Hostel Amachalai Hibasi Angang Singi Punsida Paba Oinanabagidama NCPCR na Guidelines Semdun Ladibani Adu Madu Karisu Tausadana Mioi Kayana Boarding Hostel Chalai Ribasi Tungi Mirol the Surak Nanaba Kwaidagi Laibak Tibat Hongni Hojik Nongju Panta Oibana Pataba Ising Sin Nabadagi Angang Sing Unsagi Laina Naba Tenare Masida Sunatana Machi Oibachinjak Pijaba Watpa Kamasinga Mahiroi Masinga Chanadaba Health Hygiene Gate Section Tarang Watpa Mahiroi Warden Ratio da Chanadaba Kayasina Angang Sing Asobo Setting Kaya Pire Hiram Sida Mari Never Authority Amadi District Administration Nasu Akan Bamit Yang Sangbiduna Section Tarang Lokot Pinanaba Aksugi Maikedi Appeal Tarokli Hostel Salari Basinasu Kanglon Chumna Mari Never Authority Dagi Eaba Loduna Chalaina Naba Haiba Lodana Aksuna Angang Sing Yaipana Bachangshilak Liba Kongtang Asida Mama Passing Nasu Tengbang Binaba Hai Imphal East District Lamlai Kendagi Manuk Chana Leiba Nongdam Maya Lekai Dagi Sagol Sem Nawang Kidney Animak Fel or Padagi Lekai Miam na donation Chatuna Layang Nanaba Hotna Hori Elite TV News Anchor Oiribi Haripriya Harga Kangnaba Hiai Leimana Sel Oina Lupal Sing Talagi Mateng Fangkre How Kiwat Jahi Rom Asi Masa Kidney Animak Fel Oibadagi Transplant Taunaba Doctor na Pautak Pirak Labasu Layang Nanabagi Pasha Laitabana Sanglaba Matam Asi Doctor na Pirak Hidak Langtak Saba Amadi Dialysis Tauduna Lakibani Matam Kaya Asi Doctor na Hidak Langtak Pijaduna Laklabasu Hojik Kidney Pibam Social Lakpana Transplant Taudaba Yadabagi Pibam Lakpadagi Nasi Porompat Laiba Jenems Hospital the Emit Taukre Nasi Haripriyana Jenems Hospital the Chatuna Sagol Sem Nawangda Sel Oina Palising Tagi Mateng Adu Kusinakibani Mateng Pangba Aduga Mai Lenana Hiai Lemana Hai Nasi Mahakna Mateng Pangliba Si Sel Yamna Fivagi Nati Sagol Sem Nawangi Loina Bina Wariba Amadi Pikliba Masa Singi Kalaga Mateng Asi Pangbani Haina Pondoki Ado aisu paisa leibagi pangbadi nate ai samaksu kaisu financially stable oiba misak nate adumakpu aigisu tongan ba principle ama dumelaijai habidi karigumba engondagi hena awaba engondagi hena phibam chada ba kanagumba ma aigi mitmangda aigi nakongna magi problem se taba targadi always ai angamba kharada orso ai ngasi bo dum pangduna dilai financially pang banga magana pange emotionally pang banga magana pange adigi physically pang banga magana pange smain tawraga angamba ye duma panga lai duga Amaramda Hojik Kidney Transplant was that Lengaki Health Card Tagi Achangba Paishakra Kaksin Arabasu Awat Pasilpam Amadi Mato Taba Oina Kutalupal Lak Homarirum Torang Taunanaba Doctor Singna Kangalakli Hari Sagol Sem Nawangi Lunabi Anitana Mahaki Chahi Tramatoi Amadi Chahi Teret Kaktangariba Machanopa Ani Amadi Yum Asibu Nuksibiduna Lebak Miamna Angamba Mating Pangbinaba Apil Torok Pagat Loinana Nasi Mateng Pangba Lakpiba Singbu Tagat Papongdoki Nakal Amaromda political activist Sapam Kanglipal Nasu Nasi Jenems Hospital da Laktuna Sagol Sem Nawangi Anawada Mateng Uinerba Angam Baselgi Mateng Panglamki Hojik Lamdam Masida Nong Leptana Subudagi District Sports Association DSA Kaksengi Ground Gi Pibam Fatabana Association Asina Sinduna Chathariba 18th DSA Trophy 2024 District Level Invitation Football Tournament Ki Chanagadaba Messing Yathokle Haina DSA Kaksengi General Secretary Gi Chol Amana Hongdorokli Ningol Club
na Siza City Dental Hospital Kaisampat Segarot amadi Kaksing Humanity Service Foundation amadi Youth Development Club Litan Thongwang Magapunna Kusam Naduna ngasi Hairok Part 3 Litan Wangma Community Hall the free dental health checkup camp ama pangthokre ngasi camp aduga mai lenana Dr. Yambem Menon Administrator Siza City Dental Hospital na phongdorokpada pangthokliba camp asida yaga mai leinaba nuaitaba kudingmak ahal angang khaidana lemna layang batan natana mathau taba hidak langtak singsu lemna piri patient cha mahena kem asida leiba sing khudong sawa phanghan bangam le lo singi asin ba madi nong singna maram oiraga layang ba ngamhodra ba singna makhata na kem asi sinduna khudong sawa lobi ge harbadi Siza City Dental Hospital के management team दा पावियो मियाम सु असि मक्केम असि खुदोंग साबा लौबियो अदुगा हाइरो खक्तन तना मणिपुर की लैरिबा तोंगान बा क्लब ऑर्गेनाइजेशन सिंग सु असि मक्केम असि सिनबिननबगी अपाम्बा लैबिरगदि पाव पिबिरओ सिजा हॉस्पिटल की तोंगान बा डिपार्टमेंट कयाना मियाम की याइफननबा थबक थौरम कया पांगथोक्तुना लाकपगी मनुंग चन्ना ngasi kem asi pangthok sabani kem asida specialist orthodontist, pedodontist, prosthodontist, oral and maxillofacial surgeon gi oiba khudong saba singsu pikhi loina kem asida lakiba patients singi oina makhata na treatment tawinning ba singna Siza City Dental Hospital Kaisampat natraga Kaksing branch ta lengbirak pada 15% phawgi discount pijagani high kick Kolkata की आरजीकर हॉस्पिटल द पीजी सेकेंड ईयर तौरीबी डॉक्टर मौमिता देवनाथ पो चलिबा थासी हौकिबा तांग मापल द नुपी ओइबिगी इकाई खुमनबा मांगहलबा मतुंग द तमथीना ओटनायरबा मतुंग हातोक पिखिबगी थौदोक पो ऑल मनपुर नुपी मरुप कक्चिंग एरियाना यानिंगदबा फोंगदोक ले लोनना थौदोक अदुदा चेन्नरीबा सिंग अहक पच्चेराक पिबिननबा मरी लेनबा Authority da taksin na warep laure haina all Manipur no pimarup kakching area gi secretary gi chul amana phongdorokli college da puwa thang mangloi da makhal amata gi demand tawbi gano haina ngasi mayang Imphal leiba Prabhavati college da wakar pham sathakri college gi teaching non teaching staff amadi mayang Imphal club amadi mera paibi singi apun maluk Kuman United Clubs and Mera Paibi Association na punna sinduna Zataki wakan from aduda Puba Thangmang Loida Selgi demand Tobigano College Saukot Hanaba Hotnabada Miam Mateng Pangbu Haiba Wahi Sing Eva Placard Kiasu Sinaki wakan from Aduga Mailena College Asigi Principal Guru Mayam Premsana Pundoropada College Asida Principal Yauna Teaching Amadi Non Teaching Punna Staff Tratre Asi Langak na Thakuma Pan Hen na Tolop Pidna lady Maram Basina College Asida Laiba Ozasing Aduki Matik Pibam Sadaba Ama lady Cherak Asida College Asida Puva Thangmang Loidaba demand Kia Lakpa Asina College Asis Chalaiba Aduki Matik Kudong Sadre Maram Asina Haugalak Liba Mahiro Singi Kanbiduna Makata na College Asida Puva Thangmang Loidaba demand Tawa Si Lepiu Haina Principal Gi Makai Dagi Appeal Torli Amaromda wakan pam aduda saruk yakibi Mera Paibi Lusingbi Haisnam Susilan Hai Atopa Mapal Lebak Yauna Imphal Kaduna Larik Tambang Ngamdaba Maiki Somgi Mahiru Kiana Tamliba College Asida Puwa Thangmang Loidaba Selgi Demal Tawduna College Asi Marai Chaitanaba Hona Biganu College Asina Mutkiba Taragadi Lamdam Asomgi Mahiru Kia Mahitamba Fangloi Dauri Maram Asina College Asida Makata na Selgi demand Tawbu Lepiu Haina Fongdorokli Apaba Samasama Sembada Hogolak Liba Angang Singna Hona Lonsa Taxi Kasi Amadi Mayai Kaba Chinjak Sinabada Lamdam Ama Sijinadaba Lamdam Ama Ohelasi Haina District Social Welfare Officer Imphal Iski Waikom Tamapati na Fondokre Apama Singasi Lamlong Higher Secondary School the Pangto Kiba Nasa Muktubar Avian Awareness Campaign for School Preventing Children from Substance Abuse Haiba Hiram Asigi Matangda District Administration Imphal East Social Welfare Office Imphal East Amadi
District Health Society Impal Iska Punna Kusam Naraga Pangthokiba Thorom Aduda Phongdokhibani Hairiba Thorom Aduda Krifa Foundation IRCA Impal Iski Project Director KSS Ziban Mala National Program Tobacco Control Psychologist NG Anuradha Amadi Lamlong Higher Secondary School Principal MW Tarawana Maru Oibasing Oidana Saruk Yaki Tamapati Namakata Aduna Hai Nasa Mok to Bharat Abhiyan Awareness Campaign Asiga Mai Lenana Mayai Ka Bachinjaki Maram the India the Labour State Sangi District Chaniga Humrani Toy Kangat Pada Manipur Mapan Yorki Masida Infal East District to Yorki Manipur the Su Hokiwa Lisigani Kun August Ta Mangadagi Haiba Nasa Mok to Bharat Abhiyan Awareness Campaign Asibo Infal East Haudoktuna Laki Campaign Asina Manipur ki hawalak liba angang sing maru oina mahiroi singna mayai ka sinjak sinaba asina hakchang da manghan padanatna samaj da achauba mangjaba ama oiri maram asina mahiroi singna tinjang kajang dabal amdam ama oina naba hotnabada punna hotnaminaba ama changi masina tungi lambida afaba samaj ama purakpangamgani haiki tungda thorom asiga mai lenna Infal East District amadi state asida nisa sinabada Sizinadaba lamdam ama oinanaba hotnabada miyamna punna thodang lauminasi haiduna punna wasak lauminaki Manipur People's Party MPP da Sinduna Jennings Blood Bank ta lemna EP bagi thorom pangthokre thorom adu da MPP gi member yang khairom na EP ki thoronga mai leina MPP gi General Secretary Thokchom Sarju Kumar na phongdok pada hokiba chahi gi me ahom dagi hauduna Manipur da Leirakliba tangdu leitada film asina maram oirga naharol kaya sokpadagi aruba film da layangduna leiba yaroi makoi da igi tangai fadaba kaya leiba matamda hospital singda igi awatpa leibana khudong chadaba kaya mayoknari landa soklaba sing da natana micham miyam da su I tangai fadaba kaya leibana MPP na miyam da mateng pangba oina Tangkak naina EP bagi thorom hodok pa oina ngasi thorom asi pangthok pani naharol singna kathok pagi wakalon sagat pagi ahan ba khongthang asi EP bana oi bhai haiba khangan baga loina miyam da igi awaba leiba asi ko hanna bagi khongthang ama oina paring naina sathagadaba thorom asi sinbani haiki Landong asida thokliba irang asida miyam gi damakta achauba thodang loriba Tengkhang kaya da victim ohan biba asidagi kanjanaba maitai pangal driver singi oiba union ama semna nabagi damakta lakliba September mangagi nongthil pung amada miyam gi oiba from lileng turel ahan bidam da leiba United Maitai Pangal Committee UMPC Manipur office ta pangthok lagani haina committee asi finance secretary Maulana Habibullah na pongdoklik wapam asingasi UMPC gi office ta pangthok pa pawipam amada Anjuman Islai Mausaragi General Secretary Thausu Puriba Maulana Habibulana Pongdok Kibani Mahakna Hai Lamdam Asida Lairiba Tengkhang Kayada victim Oerba Maitai Pangal driver Singi Punsi Mariel Asi Asuki Matik Puning Nungsi Lamdam Asida Haujik Thokliba Achobu Irang Amadi Tangdu Leitada Film Asida Thawai Kubak Tahaptuna Maitai Pangal driver Singa Loriba Thaudang Sing Asi Miyamna Hendok Thudokna Khanglibani Adubu lamdam asigi miyam gi damakta thawai khobak ta haplaga hotnariba maitai pangal driver sing asida itat tatna miot minai kya chatharak ba asi yamna laibak thibani thamoi sokpa nungai jade thamoi sokna nungai jade asigumba phim asida maitai pangal driver sing na pukning da akiba leitana miyam gi seba tawhananaba amadi makhoibu khudong thiba kaya asidagi kanjanaba pandamda miyam gi oiba mifam ama Pamlaba tungda mating laiba driver singi union ama semnanaba khongthang asi UMPC Manipur na takolakpani maram asina landam asida laiba maitai pangal driver khunimakna miyam gi oiba mifam asida saruk yabiduna union asi sembada saruk yabiu hai mafam asida lamdam asida laiba CSO sing amai lup sing na ayat apan amata pibigano haina sub Maulana Habibulana miyam da apil torokhi mifam asigi matang da akuppa marol login singna 9366759082 sida pau phawiro haiki
जूनियर गर्ल्स नेशनल फुटबॉल चैंपियनशिप 2024-25 की चैंपियन मणिपुर जूनियर गर्ल्स फुटबॉल टीम न ओइख्रे ngasi आंध्र प्रदेश की आरडीटी स्टेडियम अनंतपुर सानखिब मणिपुर अमदी झारखंड अनि फाइनल मैच दा मणिपुर ना झारखंड बु पंजल अनि सुनदा माइथियो पीकी चैंपियंस ट्रॉफी असि पांथरोकपदगी हौजिक फावदा मणिपुर तरामाथोइरक चैंपियन ओइखिबगा लोइना अनिरक रनर्स अप ताबा ngमख्रे माइपालो मणिपुर की जूनियर गर्ल्स फुटबॉल टीम असि लाखब अगस्त की टांग 23 की अयुक पुंग 8 मखाई ताबदा इंडिगो फ्लाइट दा बीर टिकेंद्रजीत इंटरनेशनल एयरपोर्ट इम्फाल दा थुंगलगनी हारि बामोन कंपूगी लंबी विलेज खोंसा लोकोलगी अहांग लमसिंग लैत लाइर सिंगिदमक्त युम तारिबा असिना कनागुंबा अमतगी लमसोप लेते अमदी लंबी थोंग अमतदा सोपसु तौदे हाइना खुंजा सौग्राकपम ओंबी धनेश्वरीन फोंदोरली हिरमसिगा मै लेना ngasi मणिपुर प्रेस क्लब ता पांथोखियो पावफम अमदा महाकना हाय बामोन कंपूगी खोंसा लोकोलगी मनाक्ता हांगदुना लेबा लमसिंग असि हिंगोन लेजदबा लैत लाइर सिंगी ओइना युम साबिदुना लैहननबा हाइना मै लेनबा सिंगा सु उनदुना ईस्टर्न यूथ वेलफेयर ऑर्गेनाइजेशन बामोन कंपू अवांग लेकाई नाहरोल चौखत थौरांग क्लब बामोन कंपू मया लेकाई की क्लब अनिना सु अयाबा पिबिदुना लेहनखिबनी लाइरबा युम लेजदबा खुदोंग चादबा मियोय सिंगी ओइना तारिबा युम असिदा कैटेगराउ लोकल लौमी लुपना युम साजिनबा यारोय हाइना अथिंगबा पेरकपा असि लाइबक थीबनी हाइरिबा खासलेन असि ngasiदगी चही 19 फुरोंगी ममांगदगी लेकाई अहल सिंगना युम कई तानरबा तोंगान तोंगान बा मिफम कियादसु लौथोखरबनी हाइरिबा युम तारिबा असिना कनागुमा अमतगी लम सोकबा अमदी लैरिबा लंबी थोंगदा सोकपसु लेते लेते लाइरा सिंगी होनदुना युम तारिबा असिदा मियाम अमदी लैंगाकना मतेंग पांगबिउ लोइनना कनागुमा लुप अमतना अयत अपन पिबिगनो हाइना अपील तौरकली सही मरी लेपनुरब मतुंग था असि कुमापनदगी कुंट्रा फावबा तरहमदोइ सुबा सिराराखोंग सिली हाथै फेस्टिवल पांथोकननबा सेम सारे हाइना सिराराखोंग विलेज अथॉरिटी की चेयरमैन निंखम जिमेकना फोंदोखरे हिरमसिगा मै लेनना ngasi मणिपुर प्रेस क्लब ता पांथोकपा पावगमफम अमदा महाकना हाय कोविड-19 ना मरम ओरगा अमदी मोरोक असिगी जीआई टैग ता ममिंगी असोइबा लाइरंबा अदु सेमदोकपगा इरोइनना सिराखोंग हाथै प्रमोशन कमिटी अमदी विलेज अथॉरिटी ना सही असिदगी अमुक फेस्टिवल असि पांथोकननबा वारेप लौरकपनी सिराखोंगदगी पुथोकलिबा मोरोक मखल असिगी महाव असिसु सखंग बिदुना मपा लेबा कयादगी डिमांड यामना लाई अदुबु मखोइना तौरकिबा डिमांड सिंग असि मपुंग फाना पीबदी ngमद्री अदुमपु मणिपुर खक्तगी ओइनादी मरांग कायना कोनना चावा फंगनबगी सांगददी पुथोकली हाइबा मोरोक असि मगुल असिबु सखंग बिदुना अमेरिका की वाइस प्रेसिडेंट नब फावबा मोरोक असि अतै बालेंगफम अमतदा फंगदबा अमखकनी हाइना फावबा फोंदोकपा लेख्रे असिगुंबा इरमदम असिदगी पुथोकपा जीआई टैग फंगलबा मोरोक असिगी पांथोकदोरिबा फेस्टिवल असिदा लमदम असिगी मियामनसु सरु यासी फोंदोखी चारगा येंबियु मागी महाउसी करिनो हाइसे अदो पृथ्वीदा ओजे अमेरिकादा वाइस प्रेसिडेंट हाइसे याम यूनिक ओइबा पृथ्वीदा सिमुंबा मरोसी लेते हाइसे माने कमेंट तौरबा हाइरक्रे अदुना अकोइ फेस्टिवल सिदसु इजित नाउ मणिपुर लेकिबा फंक्शन सिदा म्याम लापियु हाइसेसु हाइजेगे पावगेमफम अदुदा सरुक याखिबा सिरारखोंग हाथै प्रमोशन कमिटी की चेयरमैन निमजु जिमिकना हाई सिरारखोंग विलेज खक्तदा फंगबा हाथै मोरोक मखल असिबु जीआई टैग फंगनब होनबदा मणिपुर ऑर्गेनिक मिशन एजेंसी ना लौबिखिबा थौदांग हाइने लेतना थागतली अदुबु हाइरिबा जीआई टैग अदुदा सिरारखोंग मियाम अमदी लौमी सिंगना पामलिबा जीआई टैग ममिंग ओरमदबदगी ममिंग सेमदोकननब होनबदा चही अहुमलोम चंखी मसिनसु मरम ओरगा फेस्टिवल असि लेपतुना लाखिबनी अदुबु हौजिक मियाम अमदी लौमी सिंगना पामलिबा जीआई टैग ममिंग अदु फंगले मसिबकना मसिगिदमक मोमाबु हाइने लेतना थागतली फोंदोखी शेड्यूल कास्ट एंड अमसुंग शेड्यूल ट्राइब रिजर्वेशन की मतंगदा सुप्रीम कोर्ट पीखिबा रूलिंग अमबु यानिंगदबा फोंदोक्तुना द रिजर्वेशन
बचाओ संघर्ष समिति ना हयें अगस्त कुमाथोइदा भारत बन कौख्रे बन अदुबो राजस्थान की SC ST ग्रुप सिंगना सगोतकनी हाइकी सेक्शन थौरांग ओइना डिस्ट्रिक्ट पुंबदा एक्शन लौखटननबा DGP UR साहुना SP सिंगदा इंस्ट्रक्शन पीख्रे भारत बन गबई लेना लॉ एंड ऑर्डर की फिबम फजना लेहननबा हाइकी बन कौरब ग्रुप सिंगा वारी साननबसु ऑफिशियल सिंगदा DGP दा हाइख्रे हरी महाराष्ट्र की थाने डिस्ट्रिक्ट लेबा ममिंग लेरबा स्कूल अमदा नर्सरी द तमलिबी चाही मरी खक्त सुरिबी नुपी मसा अनि स्कूल अदुगी स्वीपर अमना सेक्सुअली एब्यूज तौरखिबगा थौदोकपो यानिंगदो फोंलोक्तुना बदला स्टेशन दा खोंजंग चंगसिनदुना लंबी थिंख्रे CPRO सेंट्रल रेलवेस ना हाइकिबदा लोकल ट्रेन सिंग बदलापुर दा थिंकी थौदो अदु हौकिब चैवल दा थोकिबनी थौदो अदुगा मई लेना पुलिस ना मियोय अनि फागत खरे अनौबा स्वीपर सही कुनमरी सुरबा मरा लेरबा मियोय फारबा अदु पुलिस केस अदु पुलिस ना पाइबा अंगांग सिंग अदुगी ममा आपा सिंग नदी पामदे हाइकी मकोयना हाइकिबदा मकोयना FIR अदु पुंग 13 ममांगदा तौख्रबसु एक्शन अमता लोखते डिस्ट्रिक्ट वुमेन एंड चाइल्ड वेलफेयर डिपार्टमेंट ना इंटरवेंशन तौरलब मतुंग खक्तदा एक्यूज अदु फाखिबनी स्कूल एडमिनिस्ट्रेशन ना प्रिंसिपल क्लास टीचर अमसुंग फीमेल अटेंडेंट सस्पेंड तौख्रे लोयना कनाना स्वीपर अदु नेकलुबनो हाइबसु थिगतख्रे थौदो अदु नुपी मचा अमना महाकी मवोक नुपादा पाव तमलकपदगी मथंग मथंग खंगनरखिबनी अतोप्पा विक्टिम नुपीमसा अदुसु स्कूल द चटप कीरे हाइना पेरेंट्स सिंग अदुना फोंडोकी हाइरी अरोइबदा मरोय पाव अमुखन्ना राजीव गांधी की मरफुरक सुबह मपोकुम थोरम पांथोख्रे नोंग लेप्तना चुबदगी मफम कयादा मियाम इचाउगी अवाबा मायोकनरे कुंथ्रोम द शुभ मणिपुरी लैंग्वेज डे थोरम पांथोकनख्रे लोइनना हयेंग अगस्त तांग कुनमाथोइदा भारत बन कौख्रे ngasigidamakta paudam pijaba matang asira loisinjare mejang tabirba khwai punappo amuka hanna khurumjari